Gunokpu Image TV na taram na okchapagaloy na Brajesh Kumar na khurumjari ngasigi maru oiba pauda miyamda mafam matam chana wayan phanghan bada judiciary ka mai leinaba singna hotnabiu haina Chief Minister N Biren na haikre. Social Awareness and Action to Neutralize Pneumonia Successfully Campaign 2023-24 ngasi JNFC Conference Hall da hawdokre. Anuba langon gi paujel puba lamsang khongchat ngasi kangla dagi khongsan khre. Loinana numit tarani thoini chupna chatharakpa Disaster Management Training Program ngasi losin khre. Bapungoi pok lobirasi democracy chatpa leibak amagi oinadi judiciary haibasi yamna maru oiba yumbi amagi manungda ama oiribani miyamda mafam matam chana wayal phanghanaba judiciary ga mai leinaba singna hotnabiu haina Chief Minister Nongthambam Biren na phongdokre. Manipur Lengaki Law and Legislative Affairs Department Sinduna District and Sessions Judge Thobal Court ki G+3 Annex Building Sangabagi Tharamda athoi mitungi warol piduna Chief Minister Nongthambam Biren na haikibani Thobal Court Complex da athokiba thoram aduda High Court of Manipur gi Chief Justice Mr. Justice Siddharth Mridul, Law and Legislative Affairs Minister T.H. Basanta Kumar Singh, High Court of Manipur ki Judge Singh Mr. Justice A. Bimal Singh, Mr. Justice A. Guneshwar Sharma, Mrs. Justice Golmari Gaiful Silu Kabui amasung LD Advocate General Manipur Lenin Singh Hijamsu saruk yaki. Chief Minister na makatan hai lamdam asida law gi sector da award pakra leiri Chief Justice da Law University ama established tawwa yagadra haibagi wafam thamladuna asiguma university asi yamna maru oi maram asina assembly session ngairabadi kuiragani aduna athubada ordinance ama thoklaga law university ama linkhatlagani haiki Manipur dagi mayai kabachinjak muthatpada law pairiba singna achauba thodang lobiyu Golden Triangle oiriba Myanmar gi border da leiba oibana Manipur da mayai kabachinjak maru phangna muthatlabadi mainland India gi nahakyasu nisagi paktagi kanmangamgani haiki lamdam asida yamna luba tanpham amada lerambani adu miyam gi matengdagi phibam khara phagalakle irang leirabasu lamdam asigi chakhat thaurangi lamdadi changchindaba yadabana leptana adum changchilli loinana tawdaba yadaba thabak thoram singsu tawri Haukiwa sahi taruk asida lengak asina lamdam asida ahongba kaya purakle state asida amukta tawkhidriba Miss India contest national level international level football tournament su leibak asigi minister sing laklaga bifam pangthoktuna hab ama sengbatlakli haraduna Prime Minister Narendra Modi nadi gi lamdam asida na henna sengbatningbagi apamba lei haiki it will take another 2 months session की टाइमिंग से मतलब तो मामला तो दा दौरकान है कोई ordinance को मामला दौरकान दा सी तो क्या तो for the preparation of that part of ordinance as you have to lead the things you can submit to the cabinet so that we can pass the ordinance and then we can send to the government state government has to head logi mari lain ro ko sidi mi wat pa judge wat pa kari si hapsen na bagum kona jabani even despite of having financial constraint in the state of Manipur adu lairaga sulogi areas de dekoi PM Bishwakarma scheme gi makada nomagi awareness camp ga loinana enrollment program ama kumbi kendra gi MLS Premchandra gi salan konjil leiba yumda ngasi pangthokri MLA sigi thorang makada kendra sigi manungda leiba khutsa herba artisan craftsman amadi tongan ba sinpham singda khudong saba kaya pidna makhoi gi semitlon henda phadna namagi pandamda pangthokyo camp aduda artisan amadi craftsman chom henbana register tokhi thoramda MLS Premchandra haikibda leingakna piriba scheme sing asigi kanaba sing loduna hena chawkhatpa nungaiba imung amam oinanaba hotmina si haiki thoramda BJP Kumbi Mandal gi President Seram Angausana BJP Bishnupur District Committee gi Vice President KX Laxman Relief Committee Kumbi SC gi maru oiba myoy kyasu saruk yaki
State Health Society National Health Mission Manipur amadi Directorate of Health Services Manipur anina kusamnaduna pangthokpa State Newborn Research Center Jenimski inauguration amadi social awareness and action to neutralize pneumonia successfully SANS campaign 2023-24 ngasi Jenimski conference hall da launch tawkre thorongga bai leinana chief guest ki warol perduna Health and Family Welfare Minister Dr. Sapam Ranjan hai pneumonia haiba laina asi matam sana khut khangdoktuna layang horabadi laina ngakthokpa ngami laina ngakthokpa ngami prevention is better than cure haiba wakhalon asina mangda thamlaga pneumonia laina asi mangjongna khangdokna naba amadi layang honaba poster campaign asi launch tawani campaign asi miyamda pakchana khanghanba amadi yohanba mathautai masi punamak oithok naba social media ge platform singdasu saithok tuna awareness asi miyamda hena khanganba changi masida natana laina laichat kaya thengnabada asasing lauriba thodang yamna chawi laibak asida COVID-19 laina na awaba kya pikiba maramna laichat asigi anowa sapu laklabsu chapchana thengnanaba Union Minister of Health na chair loduna virtual mifam pangthokpa leire India na matau karamna COVID thennakiba adu malemgi atoppa laibak singna angakpa poknaribani state asigi oinasu mock drill na chingba sing pangthok tuna section thorang lokhat haiki thoram adu the Health Services Manipur ki Director Dr. Khoirom Sasikumar Mangang JNMS ki Director Professor Laisram Draben Singh amadi National Health Mission Manipur ki State Mission Director Dr. Sumorjit Ningombam Khumukcham Lokeshwar JNMS ki Medical Superintendent na President Member Singh oina sakaki engineers, the scientists, research scholars, entrepreneurs, India as a whole, scholars, brains, people with brains, the vaccine, this is the role that our country played, the people of our country took. In terms of computers, India. Department of Education as Government of Manipur na sinduna safety and security of children in schools haiba hiramda namit humni chathagadaba training program ama lamphel patta laiba SCRT multipurpose hall ngasi hodokre thoramdu the Education SK Director L Nandakumar Singh IS Directorate of Education SK Assistant Director Hills Dangmai Manglen Education SK Senior Administrative Officer Soraisam David Singh Department Asigi Chief Finance Officer Sanatombi B Amadi Senior Research Officer Iches Chowbi Laisramna Athoiba Mithunglen Singh Oina Saruyaki Thoramdura Resource Person Singh Oina Asem Bana Assistant Professor Department of Psychology MUna Psychosocial aspect on safety and security of children in schools Cyber Hiramda Wanghanki components of school safety infrastructure Haiba Hiramda Thingbajam Nares Executive Engineering Cell Department of Education Esna Takpi Tambiki Aduga Nuktilgi session dana disaster management gi matangda PH Simolata CDI Senior Amadi Maibam Nilanina SGRF Relief and Disaster Management ki matangda wangangki SRO HS Chowbi Laisram na hai training program asi zone 6 tagi lakpa oja singna saruk yai aspect tarukta focus tawraga pangthokpa program ni yamna kanaba program ama oigani khali haiki cyber security se and safety na mayauri ko angang singna hujiki akhoi technology internet sida phataba do's and don'ts mayam do resource person singna moigi kaino sida loina mag detail loina hairani lecture moigi kaino sing sida adana numi humni gi program se koi yamna successful oigane na khalli aigi wakhanda ko si haira Manipur Youth League Mayol Hainaming Thonba Organization Asina Sinba Anova Langwongi Paujel Puba Lamsang Khongchat ngasi Kangladagi flag of Tawduna Khongsan Kre Manipur gi district kaya gi khungang kaya da ngasidagi hoduna mathang thagi mapan phawba numit kumathoi ni chupna chatkadaba khongchat asigi ahanba oina sekmai tamna chatkadori khongchat aduda saruk yariba mayol gi convener asem prince na phongdorpada landam asi hojik yenglubada
sum charaba khunai ama oirkle haukiba me ahumdagi kokijo group na phurupna landarak maitai mathatnanaba honarliba asi lanthengnanaba khunai asigi naha singna makeup thokpa matam yore aikhoi punna punsinduna thengnariba khudong chadaba kaya asi ngakthoknanaba social response ama pibagi mathau tabana mayolna miyam makeup thoknanaba paujel puba langsang khongchat asi sinbani hainasu phongdokhi thinglo mathau tai aikoi na sing asidi makeup thoktuna amadi tokai ba leiriba myam punna punchanduna aikoi gi oiba achepa fire amga loinana thengnariba problem khudimak punna social response ama pimina mathau tai habadu aikoina myam da makeup thonabagi paujel adu pujaduna mayona pujagadabani ngasidi hogduna tang mapan asi aikoi gi iningthau gambir maharaj ki death anniversary nubini masigi akoi gi kanchipur gi nakanda leiriba gambir singh complex da akoi khongchat asi loishanduna closing ceremony adu pangtok jagane Amaromda kongchat adu lamthakiba kokumi gi coordinator Jitendra Ningombana hai hojik Manipur da oiriba tangdu leita daba mong asida aikhoi gi ireicha singna mama leba nungsibagi ihul adu manghandanaba honabagi pandamda aikhoi punna punsinduna lanthengnaba honanabagi kongchat amani hairakhi Manipur lengak na kari lewi ke FC amna koi ki thaduk pi ba hai bitare madu amon ne khanja ne mi matang lei yes rule of law hai lei ba hai sumati kokumi su pamji aduga adu mo ko ko su hujik se lan sida ikoi na lei adu ne ninga sigi khongja sigi mari lena ikoi lan sida do's or don't taw gida ba karai no taw lu karai no do khangbagi mathok tar kun mo mo dina ikoi madu mudi tangai padana ikoi me su in mo mathok tai taw bu khun ngak ba kangbu singta karo taw simati kokumi ke jadi tasing madu mudi yazening de Jiribam ki Babu Prada leba Manipur State Cooperative Bank MSCB the MSCB Jiribam branch amadi National Bank for Agriculture and Rural Development NABARD sinduna Manipur State's Rural Livelihood Mission MSRLM na ngaklo piduna Sem kiba self-help group kundaret ki leaders sing da nomui oiwa financial literacy awareness program ama pangthokri ngasigi thoram adu da MSCB limited ki branch manager ayakpam thoiba MSRLM ki district mission manager thongbam lenan MSRLM ki block mission manager wahangbam premsan MSCP limited ki deputy branch manager pukrambam saratna athoiba mitunglan sing oina saruyaki awareness program adu mari lejana MSCB limited Jiribam branch ki branch manager ayakpam thoibana haikibada English ni kuma thoidagi MSCB na MSRLM ga kusamnaraga SIG singda loan pirakpagi matung ina ngasisu SIG kuntareta loan pitana bagi damakta MSCB bank da financial literacy awareness camp ama pangtholi awareness program asigi pandamdi samas asida leiba nupi singda thona hapa amadi makoina matau karamna bank tagi paisa laurga karamna singadagi haibagi matangda thorum asi pangthokpani haina mahakna phongdokhi Kangpopi amasung Chuchuanpur gi school kunmanga Central Board of Secondary Education CBSE the application tawada lengakna kanghoudrabasu district anigi school kunmanga the piramliba application sing kaktat pirakpada Manipur Youth and Students Union MYSU gi makaidagi Manipur lengakpu hania leitana thagat pongdrokli MYSU head office ki president Thorok Pachol amada palibadi Kangpopi Chuchampur district ani sida May ahum da thok pa Kanglup ani gi tamthirab langi mangoinana school khara application to horu matung July pawgi mamangda application to khiba lamdam asigi nena tada charang naringai marakta huralana da lanai mioi khutpu khara manraga aning ba apamba pangtau da tawsi matau kramna chathakibano haibasi lengak na yamna kupna Tigat piduna thabak sida chenaba sing miyam khangna logi oiba cherak pibiu asingba thong lamdam sida amuhanna thoktananaba tamsana ek lokhat piu lo chatnariba iramdam Manipur gi lengak leiba miyam gini logi wangmada thabak tawbu sing chinda khakta ngangba toklaga matam sana cherak pinanaba thabakta onthok piraknaba MISU na lengak ki pungning chingchilakli
Indian Red Cross Society Punjab State Branch na yumbu oira chatliba thasigi tang kun mari dagi kuniban phawba Punjab ki Mogada pangthokadriba National Youth Actions Program lising ani kulumdoi da saru yarugadaba Youth Red Cross Indian Red Cross Society Manipur State Branch ki team gi full rehearsal State Branch asigi office da ngasi pangthokre thorong du the Indian Red Cross Society Manipur State Branch ki former chairman Dr. Y Muhen, former vice chairman Dr. K Arun Kanta, Chairman Narendra Ningomba Amadi District Branch ki Chairman Amadi Secretary Singna Athubi Mithunglen Singh Oina Sarukyaki IRCS Manipur State Branch ki Chairman Narendra Ningomba Phongdokibada Manipur team da Charuk Yariba Junior Red Cross ki volunteer sing asi mahitamliba Nauriba ngaktani adum oinabak telaba matamda takpi tambikhiba asida makoina thawai yauna makoigi school singi oza sing amadi mapa mama singna soiba yade haina honabiba asina Manipurna soidana mai paktuna manakaya laurkani thazai haiki thoramduda Manipur gi timna kudol tamlugadaba pena maitei isai matam isai maitei jagoi thangta recitation paper reading tongan ba hiram singda saru yargudab singna youth actions program aduda set charugadaba pijol sing setuna chapchana hiram khudingi performance utki IRCS Manipur State Branch ki bakedagi saruk yakiba Youth Red Cross volunteer singi mama apa singda ningtam khudol oina blanket sing khudol tamki mamang sahi singda National Youth Actions Program singda saruk yaruba amadi mana panglakiba amadi hojikna Indian Red Cross Society Manipur State Branch ki life members sing oirba meo sing dasu khudol posting piduna taramna okay Tharonggi saruk ama oina maru oiba Mithunglen singna IRCS Manipur State Branch ki 2024 gi calendar su phongki IRCS Manipur State Branch ki Chairman Narendra Ningomba Vice Chairman Dr. Laisram Manglem Secretary Athokpam Navachandra Treasurer Nauroibam Premjit Nalusingduna Manipur ki team asi thasi kunithoida Imphal thaduk lagani hairi sari bisidadi ay am fazli na khali boidi oh ay mai pare na lei Manipur sona mai pakani na lei Manipur imana sini kholau si purugani hu chatu ise aduna ay isa sin da hai se he noina lawiba leba pun lawiba se Manipur imana mai purugani na hai ba ya de aduna noi mai pare yai pare he bodo madu tana na hu na da bani ko isa sai Manipur thokliba hingsa gi thodok sing asi hojik tha Nepal hairakle meo lising kya masa gi state ta bayumakai thadok relief camp sing da leinari masi punamak gi daita kanano honorable prime minister natraga honorable chief minister ra natraga animak la haina world maitai council gi Dispur press club ta pangthokpa pawgim pham amada wahang asi hanglakli pawgim pham aduda world maitai council gi spokesperson Nabakishore Makata na haikibada Manipur leiba security force lising humudra rom asisu suspension of operation su namaram oirga thodo sing asi marol thok tabagum tuminna yengduna leiri su na miyoi bagi punsidagi hena maru oibra maitai singbu makoi masaga state asida citizen ama oibagi hakmat pire center amasung state ki rialomi oirba maitai community bu napthanabagi policy asina landam asida sangkilakiba mitop singda hena khudong saba phanghanduna ngasigi mitop sing asina state amasung center lengakna decision sing lobada makoigi yakada decision lohanbagi sakti phawba le asingumba sing asina maitai community na awachai teng phangbagi maru oiba horpom oiri sanglaba chahi kya state amasung center lengakna asingumba kayasi khangbi dabadagi hojik Manipur gi phibam asi oiraklabani amadi mitop sing asina leibak asigi national security that threat tawrli aduna state amasung center na maitai singi hak singbu khangbiduna mitai community bu Indian constitution gi schedule tribe list da atubada chalhan batana Manipur da matam koina tangdu leita purukna nabagi lambi oigani hainasu makhata na phonrotli ngasi upung tara taw matamda Kasas district ki Chandam lekai da leiba Mahadeva Wandap da ige khongul liba thorom pangthokri thorom asida potharaba oja and modon babuna mifam mapu
retired IPS Sarangthem Manaubina chief guest amadi guest of honor oina Thangjam Brojen President MIFA Hidam Nando social activist awardee RK Birensana Binodini Sharma Thonaujam Ton Singh na Singba Saknar ba Oza Singh na Saruk Yaki chief guest ki warod the Mitei Nupigi Thona Lingjel amadi Chahi Teret contacting a mamangda Barak Beli de Leramba Mitei Singi Maramda Marik Chimba Warol Thamki Hongchat Asiga Mari Lenana Larikya Yentoki Thoram Asida Manipurda May Ahumdagi Nasi Powda Chatrak Liba Kanglup Anigi Landa Tawai Takraba Singi Tawaina Laramden the Igna Signa Lairunaba Minute Ama Tumina Leptuna Awaba Hondoki Tapasya, a center for performing art Manipur gi artist Tartukna Raslila Amadi Lai Harauba North Zone Cultural Center Ministry of Culture Government of India gi Makada International Gita Mahotsav 2023 Haryana gi Kurukshetra Hairiba Mafam Asida Utkre Hokyo December gi Tang Taret Tagi Kunmari Fawa Chatha Gadoriba Festival Asida December Drama Pandagi Kunmari Fawa Saruk Yagani Haina Tapasyagi Media Coordinator Yengkom Sundarna Hongdorli Department of Art and Culture gi Medyang Makha the Chief Minister gi Artist gi Tengbang Scheme CMAT 2020-23 gi Matenga Loinana Kanglei Shaktam Langba Kanglup KSLK Hawam Marak Irom Lekaina Puthokpa Laikoi Khosada Impam Oerga Tha Ama Chatharakpa Training Camp Production Lotion Bagi Thoram Pangthokre Singtham Mandap Hawam Marak Irom Lekai the Pangthokiba Thoram Aduda Eastern Zonal Cultural Center Kolkata gi Boards of Governor gi State Member Buddha Singtham na Chief Guest Kanglei Shaktam Langba Kangluki President Singtham Birendra Singh na President Amadi renowned film maker Loinana Theatre Director Oken Amakcham na Guest of Honor Oina Sarukyaki Tharunga Mari Leinana KSLK gi Singtham Ranjit na Haikibda Aikoi Culture Kandaba Yade Hairiba Workshop Asi Mairo Singna Mapung Oina Saruk Yari Payeng Amadi Sekmai da Maru Oina Mangkigadaba Culture gi Thanaba Yadraba Sing Aikoina Ngaktuna Thambagi Tangai Phadaba Leiba Kayadagi Production Asi Puthokpani Haiki Chief Guest ki Warol Pirduna Buddha Singtham na Hai Thangta Asina Aikoigi Ngakthoknanaba Isana Isabu Sijanaba Yeknabadagi Ngakthoknanaba Khulai Amani Hawalakliba Mirol na Thangi Leiriba Sathek Singh Masiga Loinana Yaurba Manipur gi Matam Matamga Leraklaba Chatnalon Singh Khangbagi Maru Oibalei Haiki Manipur gi Chief Minister na Artist Singhi Damak Khalaga Haudokpi Kiba CM IST gi Kanaba Loduna Lobiduna Artist Singh na Thamoi Singh na Kathokpaga Loinana Hotnabiduna Leiriba Manipur gi Art Form Singbu Yokhat Minasi Haiki Thoromgi Manungchanna May Ahumdagi Horakkiba Iranga Maram Oiraga Laikhidraba Athoba Singhi Mafamda Minute Ani Tumina Leptuna Awab Hongdoki Laikoi Khausagi Performance Utpaga Loinana Thoromgi Manungchanna Anoba Production Oina Samoda Damodara Utki State asida yamna tangna thokpa thodok ama oina yamna naha oiriba masagi chahi kun suraba Justice Kongjambamna Maipakna Rocket Motor Sabagi Project Chathaduna Lakli Adubu Kanglupki Irang Laikibana Rocket Sabagi Tabak Leptuna Lady Justice Konjangbam Moirang Konjangbam Lekai Dagi Konjangbam Daya Amadi Konjangbam Ongbi Ranjana Devi gi Machanupani Mahaki Apokpa Amadi Apokpina Mama Manama Singh Yonduna Suchampur New Bazaar da Lerakibani May Ahumdagi Thokiba Irangna Lanjelaktuna Moirang Konjangbam Relief Camp Lairaba Matung Hojikna Moirang Police Block B Relief Camp ta Changjapam Loduna Lady Rocket Saning Bagi Wakal Karamna Paurakibagi Haina Image TV ga Unaduna Wari Sanaba Amada Mahakna Hai Hollywood Ski 5 movies Yeng Badagi Rocket Saning Ba Paurakib Mahaki Project Kokun Koba Rocket Project Asi Hollywood movies sing Yeng Badagi Rocket Asi Kamdong Sabagi Haiba Khangba Pamlaki Project Kokun
थोलिबसिगी मरमना कैटरपिलर दगी बटरफ्लाई ओनबा लाइफ साइकिल अदु उखिबदगी महाक्सु विंग्स अमा पालहलिंबगी आसादा प्रोजेक्ट कोकुन हाइना थोनखिबनी प्रोजेक्ट असी 2022 गी फेब्रुआरी 1st वीक तगी हौखिबनी हौजिक इरांग असिना मरम ओरगा लेपलगा लेरी मसिगी ममांगदा सक्सेस ओकिबसी किलोमीटर 3 फाव साना चटप ngamba केजी अमा पुब ngamba रॉकेट मोटर साबा ngamjaki adugi matung hojikti irang namaram oiraga leplaga leiri irang nemtharaba matungda internet tagi paraga research tawraga experiment field work taunanaba sem saduna leiri hari ma namakata na fondorpada ma project asigi man md sea level dagi 100 km wangna pairaga safely landing tawsi project asi man mni ma ki knowledge henna hengat nanaba Dear Dioda Changning Bagi Apambalay Mahak Hujik Moirang College da BSc 5th semester Tamli class 7 at the rocket Channing Baporaki Moirang College ki principal dagi permission Lorga 2022 ki April Taramanga da Moirang College ki ground da Ahanba Oina demonstration Tauki Madu fulfill Okide 2022 ki 1st November da Anirak Suba demonstration Tauduna Sorakna 1.5 km paiba ngamduna fulfill oiki aduga rocket engine 2023 ki January February da saba success oiki DC dagi permission lauraga bakhata na chathaba pami hainasu justice konjengbamna image TV da paudam lokhi sama pandagi asada panhaningai gi asada masi project ku kunaina thonjaki bani hojik phau project asi February 2022 की February 1st week of February deki hojaki bani hojik irang sigi maram na hojik lepe ado lep tringai mamang phawdai hojik successful hoigi basi kilometer 3 hawba sana chatpa ngamba kg ama muk puba ngamba rocket motor saba ngamjaki थासिगी टांग तरुक तगी हौदुना इम्फाल गे SDRF ऑफिस दा नुमित तराई थोनी चुपना चथरक डिजास्टर मैनेजमेंट ट्रेनिंग प्रोग्राम असी लोचनग्रे इम्फाल वेस्ट डिस्ट्रिक्ट की मरीरक सुबह बेस ओइना पांगथोखिबा ट्रेनिंग प्रोग्राम अदुदा डिस्ट्रिक्ट असिगी तोंगान तोंगान मफम सिंग दगी लाकपा वॉलंटियर यांखै हेनबना सरुक याखि आपदा मित्र स्कीम की मखादा नेशनल डिजास्टर मैनेजमेंट अथॉरिटी द डेवलपमेंट ऑन Department of Relief and Disaster Management amadi State Disaster Management Authority na sinduna pangthokhiba thorom adugi matangda wangang laduna apada mitra gi project coordinator Konthaujam Chandrasekhar na hai khudong thiba ama thorakpa matamda training phanglaba mioi sing asina khudong thiba adubu kanbada chawna mateng panglagani training asi yawriba mioi sing asi masagi chahi 39 dagi 95 fawda leiba mioi sing ngaktani tawriba training sing asigi manungda batch khuding dagi hiram khuding da khwaidagi phaba mioi ahum khangatuna Mumbai da leiba NDRF ta tha ahum gi master trainer gi training thagani saruk yariba singna mahu langpok ama thorakpa matamda karigumba khudong thiba thoklabasu मखोई इंडिया लेंगाक लुपा लाख यांखै माथोई इंश्योरेंस स्कीम यावरी लोइना सोक्तुना हॉस्पिटल दा लेरगदी लुपा लिसिंग यांखै इंश्योरेंस यावरी पांगथोकलिबा ट्रेनिंग असी कनागुंबा लनाई मियोय अमतगा मरी लेनदे ट्रेनिंग असी लेबाक असी प्राइम मिनिस्टर गी 10 पॉइंट एजेंडा दा यावबा थबक अमनी लेबाक असी ओइना नहा लाख ama volunteer ohenbagi pandamda changchilakliba khongthangi saruk amani hojik phawbagi oina state asidagi punna mioi chatruk rom training phangkhre mathang tha phawda mioi chapan training phanglagani thokliba irang asin maram oiraga tha khara training pibagi thabak leplubani haiki training lotion baga mari leinana saruk yakhiba singda emergency responder kit sing yentokhi e haiba asigi mahut sinba yaba pambai amata leite I kathokpana punsi amabu amuk hanna mapok amada pohansi haiba pandamda MPG Manipur na leptana chathaduna lakpa blood donation camp ki saruk ama oina lamdam asigi cinema gi lamda thodang loribi actress Bila ngathemgi mapok numitka mai lena Rims blood bank ta life Savers Manipur ga khusam naduna blood donation camp ama pangthokre puna donor kuntra muk mari bukna EP khiba camp aduga mai lenana MPG Manipur gi president Premjit Khundrak pamna hai khibda
इ हाइबसिदगी अतोप्पा महूत सिनबा याबा अमता लेते अनाबा कया खांगु थक्ता पिखम नखिदरोबा कया इगी मटेंगना पुंसी अमा सेमखिबा ngaktani tangna thokpa thodok-sing oina I lalonba yawba thengnariba asi aikoina changnaina amadi I piba yaraba miyam punamak blood donation tawba matamda lekhigani linna maku hudokpagum aikoi miyoibagi isada yawrba ahenba I asi puthoktrabadi mangjakhigadabana chahi 35 surba nupa amadi nupina blood donation tawbiduna tinjang kajang daba lamdam ama amadi isa fana leibada mateng pangnasi haiki thasi kunmari da global model India na sinduna Maharashtra gi Sangli da anirak subo ena pangthok kadaba Mr India 2023 da saru yanandab gedaba Manipur da gi Jairaj Singh Ningombam amadi Chitrakanan Thodam ngasi Imphal thadokre event aduda saru yananaba ngasi Imphal International Airport thadok lamdai da saknarba saisakpa Ranbir Thauna amadi K Bobin na yaipamangol piki saisakpa Ranbir Thauna na hai Manipur bu represent tawduna saru yagadoriba event asida Jairaj Singh Ningombam amadi Chitrakanan Thodamna Manipur bu saktakpa amadi mingchat purakpa oisano lamdam asidagi asigumba event singda saru yaba asi choktok chaningai ni haiki saisakpa K Bobin na hai Manipur asi masak taknanaba hotnabada akhoi punna hotnaminaba mathau type thasi kunmari da Maharashtra da pangthokadaba Mr India da Manipur bu represent tawduna makhoi anina saruk yaba asi thagatli Manipur gi mingchat purakpa ngamnanaba honasi masida miyamnasu sogatminasi haiki Delhi Excise Policy case ka mari leinana Enforcement Directorate ED na hayang December kumathoi da ED da laknanaba saman tharaklabasu Delhi Chief Minister na madu chattanaba ngasi numitrani gi Vipassana kem khongchat Delhi thadokre official singna haikibada Aam Aadmi Party gi National Convener Arvind Kejriwal Punjab ki Hoshiarpur district ki Anandgarh village da chathariba kem aduda mahaki political life dagi pura lapthoklaga December kontra phawba leigani Delhi Excise Police ki money laundering case ka mari leinana ED na Delhi Chief Minister da ED da laknanaba saman anirak tharakrabasu Delhi Chief Minister Arvind Kejriwal na Central Agency asida amukta su chatludi hanagi Delhi Deputy Chief Minister Manish Sisodia amasum Aam Aadmi Party gi Rajya Sabha MP Sanjay Singh di case asiga mari leinana Tihar jail da leiribani India da anauba coronavirus variant JN1 gi case kumathoi thengnare haina Niti Aayog member KB Paul nangasi haikre JN1 case asi Goa da Trapan Maharashtra amasung Kerala da amamamni Health Minister Manish Mansukh Mandavyana ngasi lebak asigi saruk kharada COVID nabagi case wangkhalagli bagamari asiga mai leinana lachat asigi orakliba phim amadi public health system singda sem sabagi thaba paikhat nanabagi matangda yanchin kre Health and Family Welfare Ministry na ngasi thadorki bachol amada anoba coronavirus strain sing asi thengnanaba mitna singna leiba amadi sem saba yamna darkar oi haina Health Minister Mandavyana haiki hari Health Minister na state singda COVID lachat asi hauzik loidri aduna thorokliba COVID case sing gi khudam sangdam symptom sing monitor tawba tangai phadabagi matangda state lengak singda ningsingki aroibada morepo amuhanna miyam da phamatam sana wayan phangan bada judiciary ga mai leinaba singna honabiu haina Chief Minister N Biren na haikre Social Awareness and Action to Neutralize Pneumonia Successfully Campaign 2023-24 ngasi JNMC Conference Hall da launch tawkre Anuba langon gi pausel puwalang sang khongchat ngasi kangla dagi khongsan kre loinana numit taran thoni chupna chatharakpa Disaster Management Training Program ngasi lochin kre Ngasigi damakta di paudam pijaba matang asida loishinjare medang tabir ba khwai punapu amukka hanna khurumjari